ngasimak khunai isina thokliba tahaidraba uhidraba tawhidraba tabada tu chunglaba wathoksing ngasigi hogalakliba nahasingi thamoida pendabana pik thalakli mayam singasi leingakta wakatlabasu nachungba kawalite wakatfam paudampham thirakpada naha moina lamdam masigi leihauta chawjarakpa MK Saroz Khan na sairengi khuthangda miyamda amadi leingakta paudamli aibasina imagi saktam mangkikadore kalhaurasi haiba wakhalon ga loinana imadi ngaksam yore haina mingthonba sairengi lairik ama ahanba amadi anisuba edition manipur miyamna nungsibibedagi mai pakna puthokpa ngamkre lagliba tang taragani pal lamtagi taragani thoini panba yai farva ningthaukaaba numit manipur press club ta aiba asimakna leptana thoklakliba thodok singbu pendaba kholaw amaga loinana fongdokliba sairengi lairik hingna siraba punsi fongdok jaragani miyamsu lairik asibu amuktang pabiduna neinabiduna khunai asigi asoiba semdok minanaba isha ishagi thodang lauminasi amadi soi khilan khiba punamak yawrusu miyamna semdok pirau takpirau haina aiba asina fongdorokli fendaba kholaw kayaga loinana lepa leitana khorjai thariba aiba singbu miyamna saukat piu amadi nungsibiu sungsui soidana pabiu MK Saroz Khan gi hingna siraba punsi